ꯂꯥꯏꯞ ꯊꯥꯒꯦ ꯇꯧꯕꯅꯤ ꯅꯣꯏꯅ ꯂꯣꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯎꯠꯀꯦ ꯁꯤꯡꯒꯔ ꯑꯃꯁꯨ ꯂꯩꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯂꯣꯟꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯂꯣꯟꯕꯗꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯖꯨꯠ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯈꯔ ꯇꯥꯔꯛꯑꯅꯤ ꯂꯣꯜ ꯍꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯃꯗꯤ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯑꯃꯅ ꯑꯥꯗ ꯅꯪ ꯐꯤꯕꯝꯗꯣ ꯎꯠꯂꯨꯅꯦ ꯑꯁꯤ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯏꯈꯤꯕꯁꯤ ꯀꯣꯂꯣꯃꯦꯁꯟ ꯍꯥꯏꯁꯦ ꯏꯃꯦꯜ ꯑꯃ ꯇꯥꯔꯝꯅꯤꯁꯨ ꯑꯩꯒꯤ ꯏꯁꯇꯦꯟꯗꯣ ꯑꯃ ꯄꯨꯊꯣꯛꯄꯤꯔꯗꯤ ꯐꯗꯧꯅꯤ ꯅꯥꯎꯇꯣꯟ ꯏꯁꯇꯦꯟ ꯄꯥꯏꯕ꯭ꯔꯥ ꯕꯦꯝꯃ ꯃꯥꯏ ꯔꯦꯛꯇ ꯏꯁꯇꯦꯟ ꯂꯩꯍꯧꯋꯦ ꯑꯝꯇ ꯄꯣꯔꯛꯑꯝꯃꯨ ꯑꯃꯨꯕ ꯃꯆꯥ ꯑꯇꯦꯟꯕ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯂꯣꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯤꯌꯥ ꯇꯧꯔꯣ ꯃꯌꯥꯝ ꯐꯤ ꯐꯖꯅ ꯂꯣꯜꯂꯤꯀꯣ ꯄꯥꯝꯃꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯂꯣꯟꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯔꯥꯅꯤ ꯐꯤꯁꯨ ꯇꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯁꯇꯦꯝ ꯄꯨꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯂꯩꯖꯔꯦ ꯑꯩ ꯏꯁꯇꯦꯟꯗ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯑꯣ ꯃꯤꯂꯥꯎꯕꯤ ꯆꯥꯎꯔꯦꯅꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯕꯦꯁꯟ ꯇꯈꯦꯜꯂꯝꯕ ꯃꯩꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯗꯤ ꯀꯗꯥꯏꯅꯣ ꯂꯟꯆꯦꯟꯕꯤ ꯆꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤ ꯃꯤꯂꯥꯎ ꯃꯨꯕꯤ ꯅꯪꯕꯨ ꯒꯥꯏ ꯌꯥꯝ ꯎꯁꯤꯠꯇꯤ ꯃꯁꯤ ꯔꯣꯍꯟ ꯀꯔꯤ ꯃꯁꯤ ꯀꯔꯤ ꯀꯥꯎꯔꯦꯅꯦ ꯈꯨꯗꯩꯗꯨꯒ ꯁꯣꯔꯦꯟ ꯁꯥꯎꯔ ꯃꯥꯜꯂꯦꯗꯣ ꯁꯦꯝꯃꯣ ꯑꯩꯒꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯃꯤꯅꯅꯦ ꯁꯥꯎꯟ ꯍꯥꯞꯅꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯍꯥꯞꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯞꯅꯕ ꯏꯁꯩꯗꯣ ꯂꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ ꯊꯝꯅꯤꯡꯕꯗꯣ ꯃꯤꯒꯤ ꯇꯥꯏꯞꯇ ꯃꯤꯗꯧꯅ ꯄꯪꯂꯧ ꯂꯧꯔꯒ ꯊꯝꯅꯤꯡꯗꯕꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯉꯥꯟꯗ ꯐꯤꯁꯦ ꯀꯂꯔꯗꯣ ꯌꯥꯝ ꯂꯥꯏꯠ ꯅꯧꯊꯣꯛꯇ꯭ꯔꯥ ꯕꯦꯁꯟ ꯅꯥꯎꯇꯣꯟ ꯏꯁꯩ ꯁꯛꯂꯛꯑꯣ ꯅꯥꯎꯇꯣꯟ ꯏꯁꯩ ꯁꯛꯂꯛꯑꯣ ꯅꯥꯎꯆꯥꯗꯤ ꯅꯥꯎꯆꯥꯒꯤ ꯅꯥꯎꯆꯥ ꯀꯔꯥꯛ ꯁꯥꯡꯗꯣ ꯑꯣ ꯖꯦꯕ꯭ꯔꯥ ꯃꯥꯟꯕ ꯀꯩꯕ ꯃꯥꯏ ꯃꯃꯤꯡꯗꯨꯕꯣ ꯅꯥꯎꯆꯥꯗꯤ ꯅꯥꯎꯆꯥ ꯕꯦꯁꯣꯟ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯃꯃꯤꯡ ꯑꯃ ꯂꯩꯕꯅꯦ ꯃꯀ꯭ꯂꯥꯛ ꯁꯥꯡꯕꯒꯤ ꯄꯥꯈꯣꯟ ꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯗꯤ ꯑꯗꯨ ꯌꯥꯕꯅꯤ ꯑꯩꯅ ꯂꯣꯜꯂꯤꯁꯦ ꯌꯦꯡꯉꯣ ꯅꯥꯎꯆꯥ ꯅꯣꯏ ꯁꯥꯏꯒꯤ ꯄꯤꯅꯤꯡꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅ ꯁꯥꯎꯔꯗꯤ ꯐꯤ ꯂꯩꯔ ꯄꯤꯌꯣ ꯐꯨꯔꯤꯠꯁꯨ ꯂꯣꯜꯂ ꯄꯤꯌꯣ ꯅꯣꯏꯅ ꯐꯨꯔꯤꯠꯇꯣ ꯂꯩꯔ ꯄꯨꯖꯔꯛꯑꯁꯨ ꯂꯣꯟꯕꯤꯌꯨ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯂꯣꯜꯂꯤꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯖꯨꯠ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯃꯩꯁꯤꯗꯤ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯦ ꯒꯥꯏꯁ ꯅꯪ ꯂꯣꯟꯕꯗ ꯑꯣꯟꯕꯁꯦ ꯃꯤꯂꯥꯎꯕꯤꯁꯦ ꯉꯁꯤ ꯂꯩꯕ ꯆꯥꯐꯝ ꯈꯪꯍꯜꯂꯣꯏꯗꯣꯏꯅꯦ ꯑꯩꯅ ꯅꯪ ꯋꯥꯏꯗ ꯇꯨꯡꯂꯣ ꯆꯠ ꯇꯤꯚꯤ ꯌꯦꯡꯒꯅꯣ ꯃꯤꯂꯥꯎꯕꯤꯁꯨ ꯑꯣꯠꯁꯦꯕ ꯑꯝꯇ ꯃꯅꯦꯝꯕꯨ ꯐꯠꯇꯕꯤꯅꯦ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯁꯦ ꯃꯉꯣꯟꯗ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯕ ꯑꯩꯈꯣꯏ ꯃꯤꯂꯥꯎꯕꯤꯁꯦ ꯀꯂꯥꯛꯁꯥꯡ ꯀꯥꯏꯌꯦ ꯀꯂꯥꯛꯁꯥꯡ ꯍꯥꯏꯔꯗꯤ ꯇꯤꯌꯦ ꯍꯥꯏꯌꯦ ꯎꯁꯤꯠꯄꯅꯤꯗ ꯌꯥꯝꯅ ꯂꯦꯝꯖꯕꯅꯤ
luhongba laoidro Lanchembigi luhongba laoidro Kasadagi si tana chelo o Lanchembigi luhongba yauba Mayam share tauthokpio aigi video se mi mayam yengaknaba Ha. Yengo. Permission ko lo dom tiếng mà asi thông tin ba de ni pian ka ai TV em ti ngi. Ai không đâu ki ni ba ni wang je. Date kaya adano Lanchenbi luhongba mathang chahigi November da 2000 kaya no oidosa 26 ki November da luhongba ba like tau sambiramo ayengba mi kudimak na like tau sambiramo Live se kha thage tawbane angang se manina yada thadabane light tok salomo live thara banina Lanchen bi am ta yengi kaino na maming kaale black churup to 팬 웃기다. mamim ka gore 난 지금 미샤오라 말해. Tarahul Cái này 거짓 같아 야 두부. Tarahul hai jong mana je Nang du chơi 이런 자가 이 컨셉을 너는 따리도. nang konjen ta nu ga 형데 이 컨셉을 그럼 따리 살자. aigi 파자래. nang 이제 파자버. light tok salomoi 이반이 기왕한 버기 nang도 background music 얼마. gas aigi 이게 야로이. ngai khan to gas aigi philom basel loi salak sar siga de na sa 시대에 파이라 라에 시 파이라 라에 시대 호래. 좀 시대 호래. 소금 시대 호래. siga de na ha 시시산 페드로 가다 시시산 하나가다 이금 거래 시대기. 1 2 3. se sumaina yamna wana lolaga ni ko mayamna yonara ise phagine na khan gano hong yai na satang yai na su saubi gano natra sikyam phajage ngo se nupi bina kerak pa matamda kyam yamna kaino changni di paisa nangna sak yaudi kaino aibu mi masak yam ujani mami gita 야 이나 노래. nupi bina kerak pa matamda paisa kyam changge se nupi ke de haina saubi gano na ke account mutcha ge tani Ose kyam wai ni ong 노래. Tarahul share tau tho wa chingang le ta sakada 아씨 요삽 카이네 왜 야우드레. phi je mangan um ba te te phajate mangan han be wani ai shike putsa samanta ka Azadra, wow, ini mari habisnya tu, wow, तुम मेरे साथ को कौन है तुम मुझे तो बोलेगा सीधा बोलेगा तो बोलेगा soalnya sudah tau sang rasa.
ꯌꯥꯔꯣꯏ ꯑꯗꯨ ꯀꯠꯇꯣ ꯑꯗꯨꯗꯣ ꯀꯠ ꯃꯆꯥ ꯅꯠꯇꯦꯕ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯅꯪ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯁꯤꯗꯣꯛꯆꯒꯦ ꯄꯨꯡ 8 ꯇꯥꯁꯜꯂꯛꯑꯦꯀꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯅꯪ ꯑꯗꯨ ꯔꯦꯀꯣꯔꯠꯇꯨꯅ ꯀꯣꯟꯅ ꯇꯧꯔꯣ ꯏꯁꯩ ꯁꯛꯂꯛꯑꯣꯌꯦ ꯅꯥꯎꯆꯥꯅ ꯍꯥ ꯄꯩꯁꯥ ꯊꯥꯔꯛꯑꯣꯌꯦ ꯅꯥꯎꯆꯥ ꯁꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯣ ꯑꯗꯨ ꯖ꯭ꯔꯦ ꯖ꯭ꯔꯦ ꯁꯦꯒꯥꯏꯔ ꯂꯪꯁꯤꯜꯂꯛꯑꯣ ꯅꯪ ꯑꯗꯨꯋꯥꯏ ꯑꯗꯨꯝ ꯂꯪ ꯁꯥꯟꯅꯔꯁꯨ ꯌꯥꯅꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯈꯕꯔ ꯉꯥꯛꯇꯅꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯁ꯭ꯇꯥꯔ ꯊꯥꯔꯛꯑꯣ ꯁ꯭ꯇꯥꯔꯅ ꯀꯩꯅꯣꯗ ꯅꯠꯇ꯭ꯔꯣ ꯐꯦꯁꯕꯨꯛꯇ ꯅꯥꯀꯟꯗ ꯁ꯭ꯀꯦꯅꯔ ꯊꯣꯛꯍꯜꯂꯣ ꯃꯣꯏꯗꯤ ꯑꯦꯀꯥꯎꯟ ꯍꯥꯞꯄꯝꯃꯣꯏ ꯑꯦꯀꯥꯎꯟ ꯍꯥꯞꯄ ꯃꯁꯦꯟꯅ ꯌꯥꯅꯩꯗꯤ ꯈꯨꯗꯩ ꯁꯨꯠꯄ ꯃꯟꯖꯨꯅꯔꯕ ꯅꯨꯄꯥꯁꯤꯒꯤ ꯏꯁꯩ ꯇꯥꯗꯅ ꯈꯧꯔꯥꯡꯅ ꯃꯤ ꯃꯌꯥꯝ ꯉꯥꯏꯅꯔꯤ ꯁꯛꯑꯣ ꯌꯥꯗꯦꯗ ꯏꯁꯩꯒ ꯗꯤꯃꯥꯟ ꯁꯥꯖꯤꯜꯂꯦ ꯃꯥꯅꯦꯅ ꯄꯨꯔꯥ ꯃꯤꯜ ꯂꯥꯎꯕꯤꯒꯤ ꯃꯀꯨꯔꯥꯅꯤ ꯐꯨꯟꯒꯦꯔꯥ ꯐꯨꯜꯂꯣꯏꯒꯦꯔꯥ ꯅꯪ ꯁꯛꯐꯝ ꯊꯣꯛꯄ ꯑꯃ ꯁꯛꯄꯗ ꯀꯅꯥ ꯀꯩ ꯍꯥꯏꯔꯛꯇꯣꯏꯒꯦ ꯊꯃꯣꯏ ꯊꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯈꯠꯂꯒ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯁꯩꯅꯦ ꯑꯩꯅ ꯁꯛꯏꯁꯦ ꯍꯩꯇꯕꯒꯤ ꯃꯉꯣꯏꯗ ꯁꯛꯂꯛꯑꯣ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯇꯧꯔꯛꯑꯅꯤ ꯅꯍꯥꯟꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯀꯥꯏꯗꯩ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯔꯛꯈꯤꯕꯗꯨꯕꯨ ꯍꯧꯔꯒꯦ ꯌꯥꯔꯕꯣ ꯇꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯅꯣꯛꯇꯤ ꯅꯣꯛꯑꯦꯍꯦ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯅꯣꯛꯄꯒꯤ ꯈꯪꯕ꯭ꯔꯥ ꯔꯦꯁꯤꯄꯤꯗꯨ ꯍꯜꯂꯛꯇꯕ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉ ꯂꯩꯕꯗꯣ ꯑꯉꯥꯡꯗꯣ ꯍꯜꯂꯛꯇꯕꯒꯤ ꯑꯗꯨꯒ ꯃꯥꯝꯇꯣꯟꯒ ꯑꯩꯈꯣꯏ ꯃꯥ ꯈꯣꯏ ꯌꯦꯡꯉꯤꯕꯀꯣ ꯅꯪꯁꯦ ꯌꯥꯔꯤꯈꯩ ꯏꯟꯊꯨ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯔꯤꯈꯩ ꯐꯩꯗꯧꯑꯣꯕ ꯑꯗꯣ ꯐꯩꯗꯕ ꯃꯇꯝꯗ ꯁꯦꯟꯇꯔ ꯄꯣꯏꯟ ꯃꯌꯥꯏꯗꯨꯗꯤ ꯂꯧꯈꯠꯂꯛꯑꯣꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯁꯦꯟꯇꯔ ꯃꯌꯥꯏꯒ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯑꯩ ꯃꯌꯥꯏꯗ ꯂꯧꯗ꯭ꯔꯤꯈꯩ ꯅꯪ ꯑꯗꯨꯝ ꯏꯟꯊꯨꯒꯦꯕ ꯂꯣꯏ ꯁꯣꯏꯅ ꯏꯟꯊꯨ ꯌꯥꯔꯣꯏꯕ ꯏꯟꯊꯨꯕꯗꯤ ꯅꯪ ꯇꯥꯈꯤꯕ ꯌꯥꯏꯑꯕ ꯑꯃꯨꯛ ꯅꯪꯅ ꯏꯟꯈꯠꯂꯛꯐꯝꯗꯨ ꯁꯣꯏꯔꯗꯤ ꯏꯟꯈꯠ ꯇꯥꯔꯣꯏꯕ ꯊꯣꯝꯖꯤꯜꯂ ꯅꯪꯅ ꯂꯩꯅꯤꯕ ꯈꯪꯕ꯭ꯔꯥ ꯆꯔꯤꯛꯇꯣ ꯀꯩꯗꯣ ꯂꯣꯏ ꯇꯣꯡꯁꯤꯜꯂꯒ ꯀꯨꯏꯔꯦ ꯃꯤ ꯉꯁꯤꯒꯤ 3, 4ꯔꯛ ꯁꯨꯔꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏꯕ ꯑꯉꯥꯡꯗꯣ ꯃꯁꯥ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯅꯆꯥꯗꯣ ꯀꯔꯤꯝ ꯆꯥꯗꯕꯅꯤꯀꯣ ꯆꯥꯛ ꯏꯟꯕꯩꯕꯨ ꯑꯣꯛ ꯈꯣꯡ ꯀꯞꯄꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯀꯩꯅꯣ ꯀꯥꯁꯤꯅꯥꯄꯁꯤꯗꯩ ꯈꯦꯔ ꯑꯃ ꯄꯨꯕ ꯂꯥꯛꯑꯦꯅꯅꯦ ꯄꯤꯖꯩꯌꯦ ꯆꯣꯞ ꯂꯧꯔꯒ ꯆꯥꯎ ꯀꯩꯝ ꯆꯥꯎ ꯌꯥꯗꯕꯗꯒꯤ ꯑꯆꯥꯕ ꯑꯃꯗꯤ ꯄꯤꯖꯔꯒꯦꯅ ꯄꯤꯖꯕꯅꯦ ꯑꯩ ꯍꯩ ꯃꯍꯤ ꯄꯤꯊꯛꯄꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯒ ꯅꯍꯥꯟꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯁꯨ ꯄꯨꯂꯞ ꯄꯨꯂꯞ ꯄꯠꯂꯝꯃꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯦꯀꯠꯂꯤꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔ ꯃꯆꯥꯗꯣ ꯀꯣꯏꯆꯦꯟ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯩ ꯁꯣꯔꯣꯛ ꯑꯩꯁꯨ ꯃꯌꯥꯏꯁꯤꯗ ꯃꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯄꯤꯖꯕꯅꯦ ꯉꯁꯥꯏ ꯏ ꯀꯥꯗꯅ ꯄꯤꯊꯛꯄꯅꯦ ꯆꯥꯖꯔꯁꯅꯨꯀꯣꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯍꯥꯏ ꯍꯥꯏꯅ ꯆꯥꯛ ꯈꯤꯇꯪ ꯇꯧꯔꯁꯨ ꯆꯥꯏꯑꯕ ꯉꯁꯤꯗꯤ ꯆꯥꯗꯦꯕ ꯑꯉꯥꯡꯁꯦ ꯑꯆꯥꯄꯣꯠꯐꯧ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯁ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯏꯔꯦꯗꯀꯣ ꯑꯩꯈꯣꯏ ꯅꯥꯎꯇꯣꯟꯁꯦ ꯑꯩ ꯇꯧꯗꯗꯤ ꯇꯧꯔꯔꯣꯏꯁꯤꯔ ꯈꯪꯗꯦꯗ ꯐꯤ ꯇꯨꯔ ꯇꯨꯔ ꯍꯟꯇꯣꯛꯑ ꯂꯣꯏꯁꯤꯟꯕ ꯕꯦꯝꯃ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯕꯅꯦ ꯃꯊꯪ ꯁꯤ ꯍꯧꯖꯤꯛ ꯈꯔ ꯃꯥꯜꯂꯛꯑꯕ ꯃꯄꯣꯛꯇꯗꯤ ꯀꯜꯂꯛꯎꯗꯦ ꯈꯔ ꯃꯥꯜꯂꯛꯑꯕ ꯌꯦꯡꯉꯣ ꯍꯟꯗꯛ ꯃꯄꯣꯛ ꯃꯥꯜꯂꯛꯑꯕ ꯁꯛꯇꯤ ꯎꯠꯄ ꯏꯀꯥꯏꯖꯗꯅ ꯎꯠꯇ꯭ꯔꯕꯅꯤ ꯂꯥꯏꯞꯇꯤ ꯐꯅ ꯀꯨꯏꯔꯦ ꯄꯨꯡꯁꯦ ꯃꯤꯗꯤ ꯑꯝꯇ ꯌꯦꯡꯁꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯐꯪꯉꯤ ꯑꯣꯏꯗꯦ ꯄꯩꯁꯥ ꯈꯔ ꯆꯪꯉꯛꯑꯦ
ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯂꯛꯑꯣ ꯃꯤ ꯈꯣꯝꯁꯦ ꯏꯁꯩ ꯊꯥꯖꯤꯜ ꯑꯉꯥꯡ ꯍꯧꯗꯣꯏꯅꯤ ꯍꯧꯒꯠꯂꯁꯨ ꯌꯥꯗꯦ ꯍꯧꯒꯠꯀꯦꯗꯤ ꯃꯥ ꯍꯧꯒꯠꯂꯅꯤ ꯈꯤꯇꯪ ꯂꯥꯡ ꯌꯥꯗꯕꯅꯦꯕ ꯉꯁꯥꯏ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯗꯅ ꯂꯥꯎꯏꯕ ꯂꯥꯎꯅꯕ ꯃꯣꯏꯕꯨ ꯇꯧꯕ ꯅꯥꯎꯇꯣꯟꯕꯨ ꯂꯥꯎꯅꯕ ꯃꯤ ꯖꯤꯔꯣ ꯂꯩꯈ꯭ꯔꯦ ꯂꯥꯏꯠꯅ ꯑꯃꯈꯛ ꯅꯥꯎꯆꯥ ꯁꯤꯁꯨ ꯂꯥꯏꯠ ꯇꯧꯔꯝꯗꯦ ꯆꯤꯟꯒ ꯊꯤꯒꯗꯧꯋꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯡ 8 ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯪꯉꯛꯇꯦ दुकान पे दाया तो बने नहीं तो नहीं थी दा दा